Lakhipur Online Patoksaba December ki tang kunithoi Ningthau Kaban Numit ki Khomjinba Pao tabirase Ahanbada Maroi Pao Amalgamation oirabagi matungda hangduna lehuba school singi akaknaba policy semkhre None Zila gi National Highway number 13 cement purakpa truck ama accident thokre Manifesto Committee ki chairman da National Manipuri Progressive Front na memorandum pisin khre Gujarat ki Amreli ki khungang da chahi manga gi angang ama kabokai na chingduna pukhraga hatok piramle Indian Railways na December ki 16 tagi passenger ticket ki mamal hengatna babare plaukhre Kendra gi lengak na WhatsApp se January basingda ghost pairing gi matang da cheksilwa thamkhre WHO na angang singidamak anauba malaria gi vaccine ama emergency oina season ba ayaba pire amasung Lakhipur District Taekwondo Association gi sanaroi singna gold kunhumdo yauna apunba medal ni phumanga laurakre Hauzik mapungoi ba pau tabirase Raija gi lenga ki school sing amalgamation oirabagi matungda hangduna lehoba school amadi lam lanthum amasung infrastructure ngak senanaba amadi mafam chana sijananabagi akaknaba policy ama semkhre elementary education department na hairiba hangduna lehoba school gi building sing ngak senanabagi tamak raija gi lengak na mamangda thoki bachana kanglon sing adu chana hanaba khangan khre pauta kasigi matung ina hangduna lehori ba school singi lam adu school management committee natraga mai masing loisang na thadokre haina lauraga district commissioner na lamadu atopa sarkar gi loisang natraga agency da pipa yaragani haire kariguma private agency natraga institution amada lamasi pinaba proposal tawba tarapadi revenue amasung disaster management department tagi mangjauna na ayaba loba tagani haina sarkar langjin gi pawa sin haire school gi lamsing adu yengsinanaba jila thaki committee ma sengbane District Commissioner na committee asigi chairman amasung school gi inspector na member secretary oina laigani haina pawa sinama khatarakle Jiribamdagi cement puduna chatkiba chaka taratruk panba heavy loaded tata truck ama ngarang numidang pung 3 minute tararom tarakpada Nune district ki national highway number 13 ki Khumji bazar amadi Longmai bazar ga lonaba RCC thong manakta accident thokre Thodogasi Khumji bazar da cement pikthana hapa tata truck adu khamlam laga gari adu gi driver na poche leinana ba chatkringai da gari adu matomta chentharakpadagi accident adu thokibani haire Tata truck aduna chentharakpada khamduna leiramba Tata Sumo Grande ma akaya toy thogan khre laibak phabadi accident aduda misimina amata thokide pawasi phangbaga none police team amana thodok thokphamda laktuna yengsin khre pawasi iba phawbada accident thokiba gari adu chingkhananaba local CSO sing district police amadi miyamna honaki haire Assam Pradesh Congress Committee ki manifesto committee ki chairman MP Sri Pradyut Bordoloi Silcharda laktuna Kanglup kaya gi mihut singa unaduna makhoi gi wakat kaya Congress Party gi lising aniga kuntaruk ki assembly mikal gi manifesto da habraknabagi thorang chathare hiramasiga mari lenana National Manipuri Progressive Front ki mihut kangbo amana Silchar Kasar Club ta Sri Pradyut Bordoloi ga unaduna memorandum pisin khre memorandum asida mitei amabu Congress Party da nomination pibiba November ki tang 13 bu Bidapati gi mapok numit oina holiday lauthok pinaba Manipuri Development Council bu hena mapangal kankat hananaba amadi Manipuri medium school sing bu sagut piba asina chingba yauri mihut kangbo aduda Congress luchingba Dr. Maimum Santi Kumar IS Tingom TA Stone sing na chingba miyoi sing na saruk yakhi Miyoi ba amasung lamlaki saw check singi marakta asoka panangba amadi sibagi thodok sing toina thokpa thengnare Gujarat ki Amreli jila da ngarang nongmaijing nimit ki ayuk angan bada chahi manga ta phari ba angang ama kabokai na chingduna pukhraga hatok piramle thodoga si thokpaga iroina na forest official sing laktuna angang adu kannana bahonaki adubu mahiyan khide
Official sing aduna akhanaba hui amasung camera trap sizinaduna kabokoi adugi khongul linanaba honaki umang kokthokpagi thabak sathabana laifam lerektaba amadi chinjak phangdabadagi umangdagi thorakpa oirangbani haina thajanari chahi asida rajya asida kabokoi gi asiguma thodok kun hena record laikre Official singna umanga tainaba khungangi miyoi singda numidangi matamda chathok chasin tawdana bakhangan kre Indian Railways na December ki kuntaruk tagi hauraga passenger ticket ki mamal hengana baware plokre lamsang senba train sing yauna AC amasung sleeper class ki oina ticket ki mamal ase hengat kani hairi Railway Ministry na mamal hengat pa si operational cost hengalakpa amadi passenger singda hena khudong saba pinana ba paikhat pa thorang ni hairi Kendra ki Electronics and Information Technology Ministry na WhatsApp sizinari ba miyoi singda ghos pairing ki matangda cheksilwa lauthokre phataba miyoi singna pairing code sizinaduna WhatsApp ki device linking ki pambaina account hack toba thengnare maramaduna miyamna masak khangdaba chingnaba link amata da click tawdana ba khangan khre Bharata WhatsApp sizinari ba miyoi singda ghost pairing haiba cyber attack makhalama Lebak asigi WhatsApp user singi privacy da khudong thiba thokan ba yai haina expert singna cheksilwa thangkre The Indian Computer Emergency Response Team na handakta anoba makhalgi hacking gi mawang asi thangna kibani hack tawkhrabagi matungda miyoi aduna adomgi private message sing paba photo amadi video yengba lenana adomgi mingda miyoi aduna atopada ipaw thabang amali masida link ama tharaklaga madu yenghanabagi tamak adomgi phone number hamna ba hairakani adomna phone number adu hapagi matungda hacker gi computer adu adomgi WhatsApp ka samnaki gani masi WhatsApp ki link devices feature adu sizinaduna tawbani thawong asi adomna khangba ngamloi maramaduna masigi ming ghost pairing haina ming thonbani hojik phawbada Hyderabad Mumbai amadi Delhi yauna tongan tongan mafam singda thodok asi thokibagi paw leire khwaidagi phabadi adomgi WhatsApp settings cha changduna maduda leiba linked devices haiba option aduda masak khangdaba device yaubra haibadu yengadabani karigumba yawramlabadi kudakta log out tawbigadabani loinana two step verification on tawnabasu haire World Health Organization WHO na University of Oxford amasung Serum Institute of India na puthokpa R21 matrix M haina mingthonba malaria gi vaccine adu emergency use listing gi damak official ina ayapa pikre masina sub-Saharan Africa lebak yauna malaria na sokalaba mafam singda vaccine phangdabagi award palairiba du menkhatpada achoba mateng oiragani amasung chahi kudingi angang lak mangarom sibagi khayata tahaliba laina sigi mayokta changsiliba khongjeng asida chauna ahongma porak pangamlagani vaccine asi primary series oina dose ahum kakpani amasung masigi matungda booster dose amasu kapkani hairi Sunrise Club Kadampok Pijiriba na sinduna Sunrise Club ki sanabungda team mapana saruk jaduna sanariba anisuba Moirang Them Nabachandra Singh Memorial Open 6A side football tournament lisinganiga kunmanga ki ngarang sanakiba quarter final league round ki ahanba match ta Sonapur GPSA B amadi Sonapur GPSA A anina goal amamam chanaduna draw takre ani suba match tana UPC Ujatholna SRCKA bu goal mari amada maithian kre tournament asigi ngasigi ahanba match SRCKA ga Yawol club pa sanaragani aduga ani suba match tana Sonapur GPSA A ga Isel club ka sanagani West Bengal ki Kalimpong da leiba multi sports complex da December ki kunnamasung kunmathoi da pangthokiba ahum suba Kalimpong International Taekwondo Championship da Lakhipur District Taekwondo Association ki makhada saruk jakibar sanaroi singna gold kunhumdoi silver taramathoi amasung bronze taramathoi punna medal nifumanga laukre mai paklaba sanaroi sing adugi manungda gold phangkiba sanaroi singdi Devopriya Rajbongsi gold ahum Joyasri Devi gold ani Joyce Kumar Singha gold ani Ramakanta Singha gold ani L Rohan gold ani loinana P Chingkhai Nganba Gayanand Sharma Sumi Begum M Yaifaba
H Heman Kumar Bianglang Dakhar TA Singlen Sana Kenan Singha aduga Pumse pair da I Alex amasung Debapriya Rajbongsi A Langlen Chanu amasung Arbina Singha H Henthoiba amasung Surabi Devi Sibam Kumar Hazam amasung Jayasri Devi aduga Pumse Group da Arbin Rohan amasung Ramakantani Silver medal panglakraba sing adudi A Raghav M Bisal Y Bronuel H Henthoiba K Linthoinganba Jayasri Devi I Alex Sinthoibi Singha Sibam Kumar Hazam amasung Ramakantani aduga bronze medal panglakraba sing adudi I Alex Sinthoibi Singha A Langlen Chanu Reba Devi M Rosie Surabi Devi Arvind Singha CH Bikram Joysagar Sharma Loyangamba amasung CH Manglembani Sanabasida team asigi coach Torangbam Nogendra amasung team manager oina Jenti Devi amadi Waitonu Sarugyakhi haina Lakhipur District Taekwondo Association ki President Dr. Kaisam Dilip Kumar ki pawasina haire Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu aroi bata maroi paw amukhanna amalgamation oirabagi matungda hangduna lehoba school singi akaknaba policy semkhre None Jila gi National Highway number 33 ta cement purakpa truck ama accident thokre Manifesto Committee ki Chairman da National Manipuri Progressive Front na memorandum pisin kre Gujarat ki Amreli ki khungang da chahi manga gi angang ama kabokai na chingduna pukhraga hatok piramle Indian Railways na December ki 16 tagi passenger ticket ki mamal hengatna baware plokre Kendra gi lengak na WhatsApp se January basingda ghost pairing gi matang da cheksilwa thamkre WHO na angang singidamak anauba malaria gi vaccine ama emergency oina season ba ayaba pire amasung Lakhipur District Taekwondo Association gi sanaroi singna gold kunhumdo yauna apunba medal ni phumanga laurakre Lakhipur Online YouTube channel gi paw sanduk chaba ngasigi oinadi matang asidaloi jare